Nganba Prime Minister Ashi Karigudamak Haiba Inba Minai ni Hairadouribani haina Rahul Gandhi na phongdokre. Gulf Leisure da khamduna thamba vessel amada US na landaduna India macha ahum hatkhaba fawbada Prime Minister Narendra Modi na wafam amata phongdoktana directly basi miyam mangda ikai ningai ni US na India bu karisu leiktana khanduna hanjin ikai ba piraklabasu tumina leithopa ngamba Prime Minister Ashi Karigudamak Haiba Inba Minai ni Hairadouribani haina Congress rusingba Rahul Gandhi na phongdokre mahakna hai selfie duna natraga kihan khanghanduna US ki Kubak nungda thamkraba Prime Minister Modi na malemgi phambakta India gi ningtamba amasung ikai khumnababu ngaktuna thamba ngamdre India gi mioi ahum hatkhaba matung US na thodok aduge matangda soikivani natraga lale haina India da hairakhiba leitri masigi ona taina bada India gi mioi ahum hatlaba matungda US na makata na karigumba US military gi order ngak na chatrabadi afaba oiroi haina akanba wafam thamduna kihan khanghanna ba hotnaduna laire US ki asigumba londa asi ningkha tamba laibak amana condemn tawndaba tuminna taduna laiba haunade adubo aikhoi gi Haiba Inba Prime Minister asidi ngasi fawba wa mache amata ngangdabana malemgi miyamna US na Haiba Inba amasung seasonaningba mawongda seasonaba yaba minai oina khankhre haiki panba yabadi US ki Secretary of State Marco Rubio na India gi External Affairs Minister S. Jaishankar State of Homeland US na thamliba blockade thawaidaba amasung Iran gi thaw puthok pushin tawnaba hotnabagi mawongda US na tumina leithokloi haina phongdorakhiba laikre.